Online Manipur YouTube channel sibu ingbiriba mayam pumnong po amuka hanna taram noksari han badiam na maru iba paw ma update thamjeke Surasanpur ngrang mai thakhraba open gym gi Potlamsing puraga lkakhibagi meeoi ama police na fare hairi Surasanpur da CM na sangagadba open gym miyam na mai thaduna mang takhan khre ITLF na government gi mayok ta pung nipan gi total shutdown kaukhre Chief Minister Nongthongbam Biren Singha na hayeng ngasi April 19 Surasanpur District Headquarters ta chatuna official oina sangaga naba thaurang tawriba PT Sports Complex New Lamkada nauna semgatpa open gym ama ngasi numidang pung 3:90 rom tabada missing yam laba khoisaunarba miyam maru oina na hasing horaktuna mai thaduna mang takhan gre panbe abadi nauna semgatpa open gym asi ngasi numid yongba matamda Chief Minister Nongthongbam Biren Singha na ribon kaklaga sangana bagi damakta sem saduna thambani adubu ngarang numidang mafam aduda masing yamlaba miyam thomjinduna open gym asida thamba equipment sing mai thaki gym asi sangabaga mari leinana saba stage amasung sangabagi thoram pangthokpada thaba chokri sing PA screen sing langkhaiduna mang takhanki open gym gi Potlamsing mang takhan batana tana miyam aduna Surasanpur New Lamkada leiba sadwakna mandop ki hall pangthokadaba Surasanpur Assembly Constitution gi MLA LM Hwjikki first anniversary celebration pangthok pham mang takhan ki panbe abadi MLA LM Hwjikki first anniversary celebration thoram asda Chief Minister Nongthongbam Biren Singha na sarugyana ba thorang tawribani miyam gi mob aduna irang thorakpa matamda mafam aduda deploy tawa police personnel sing adu overpower tawki doinana law khongbagi thabuk chathaduna atai missing thoroknabasu michang khombagi mi tinbagi chang wangki hairi pawasi file taw fawda mafam aduda bian force ki team sangsilakpagi wafam leite maraksida Chief Minister na sangagadaba open gym gi equipment kaya mai thaba amasung atai polam kaya mang takhan bagi video footage kaya social media da viral chatpasu thengnaki miyam na hingsa gi thabuk chat thaba marak aduda police person kaya su leiba amam marakta mi kaya irang adugi marakta question chen bagi video sing su thagalakpa thengnari amarom the state government na miyam na mayoknari ba awaba sing yengsin bidre haina maran siradun indigenous tribal leaders forum ITLF na ngasi April 19 ayupung 9 dagi nungthinpung Mari Fawa Surasanpur District ta pung 9 gi shutdown cha thagani haina forum asigi Information and Publicity Department gi cherona mana hairi cherola sina high reserve forest protected forest wetland wildlife amasung village eviction gi issue sing temiyam gi khudongcha da leiba amadi singna ba leiriba sing state government ne yengsin bio haina forum asigi mai kai gi tongan ba memorandum kaya marum pisin ba laikre Christian lining chat passing na chena tha jaba thamliba searching state government na mang taksum gi thabuk sa thawa sina ikoi gi sentiment sokhale forum gi maikai digi cheron kaya marum pisin ki balai rabasu state government na miyam na mayok ni ba awa basing asi kok na ba thabuk paikhat pide haina maral siri government na satharagli ba thabuk thong sing asi bu yaning da phongdok pa oina pungni pan gi total shutdown asi kaubani state government gi mayok ta sangsin gadori ba khongjeng asi da miyam na sogat piyo haina forum asina appeal taragli amarom da ITLF na kaw pungni pan gi total shutdown asi tongan ba mahirong lupsing na sogat kre hairi video sing libagi damak mayam pum na ko muka na thagachari anob update ki damak tin channel subscribe to biramu thank you